asigi campus ta mogvom amasung tear gas cells kapkhri mamang thagi taram degi ekta Kangpokpi district ki new Kaithelmani PS na konba Kodlen amasung Kojim khulani gi marakta leiba IVR ge mafam amada koki terrorist khutpu amana ambush tawduna thadau church leader om hatkiba amasung atopa maribuna sohankiba thoduk thokraba matung pung ani rom leiraga numit junglakpa duwaida district asimaki gamnom sapalmaima PS na konba Lailon Wifi khulgi nupi singna hana faraba matungda koki terrorist singna mamit amasung makut punsilaga hingna fakiba pastor ani yauna nagami chamtaruki haksang khul asimaki mafam aduda halaga phumjin lambadagi fangli makhoi taru putek ta kadana thadopira o haiba naga furuk kidanatana manipur gi tonga tonga ba loop singna lepna appeal tawnarakpaga loinana makhal kaya gi khongjang fawba changshilakibani aduga tha asigi ahumdana High Court of Manipur PIL number 8 of 2026 forward file tawrakuna makhogi khongul libinaba haijorapadagi Manipur lengang na thodok asigi case NIA da khoshinakre haina phongdorakpa laikhrabani Nagami chamtaruki hakchang fangbagi matangda police ki maikadigi phongdoraklibadi mamang thagi tarahumdodagi Lailon Wifi kholdagi faduna thamkiba singni thajaba hakchang taruk fangle habasi confirm tawri hakchang sing asi pung kunmari rom chupna police CRPF amasung AR personnel chamri ga yangkhai mukna sniper dog amasung forensic expert singalunena thi humagi thabak chatharapada ngasi numit yungba matungda fangba ngamkibani hairi police ki maikadigi wafum asi phongdorakpaga loinena hakchang tarukmaki pangthok famthokpa logi thabak sing pangthoklagani amasung makha tawa investigation chatharagani hairi Micham taruki hakchang fangle haina police na phongdorakpadagi hakchang sing adu official oina identify tawraga postmortem examination chathanabagi damak JNM's ki miral sangda puraklagani haibadagi nungtheldagi hauna numidang athengba fawada miral sang asi campus ta tongan tongan ba furuki miyoi sing laktuna ngainaki hakchang taruk ngaiba miyoi sing gi masing khanghaudana yam khalakpadagi police na makobu control tongnaba yot ki very get forward sizinaki Security ki thawong asida miyamna laikidraba singi mafamda laishu katpa lakpani hairaduna makhoida athingba pidanaba wakannarakhi nakalani gi marakta muknarakpadagi numidang pung 10:30 rom tarakpadagi asiba hakchang sing ngaiba miyam lakshinduna tankhana mogvom amasung tear gas cell fawa kapkhi nakalamaromdana rims ki miral sangasu hakchang taruk purakani haibadagi paumi sing yauna miyoi kayana numidang athingba fawada ngaiduna laiki hakchang sing puraktuna uriba fawba mayumda halloi haina phongdorakpasu yauki panba yabadi kotan amasung kojingi marakta ambush ki thodok thokraba matungda naga amasung kuki anina fajinduna thamnarakpa micham singi manungda hana nakal animaki micham taramari thadoknarakraba matungda lemhauba kuki micham nupa taramari bu fajinduna thamnakiba naga village ka singna nungthel tekta kaida thadokrabani Lailon Wifi kholdagi kuki terrorist singna fakiba apunba nagami cham tarani pangi manungda yaukiba chahi ani amasung humdrani thoi shurabi ama yauna nupi tarani thodi mamang thagi taramanga da thadorakrabani aduga ngasi numiyung bamatungda police na khul asimaki mafam amadagi asiba hakchang sing oina fangle hariba pastor ani yauna nagami cham nupa tarukina chap chaba langla langjing khangdana lairakibani